नागागी लमदा ड्रग थाबना चिंगबा तौरपदा ZUM तुमिना येंगदुना लेरोय हाइना कुकीदा वार्निंग तौख्रे थासगी निपानदा थोकिबा नोमै कापगी थौतो अमगी मतंगदा कमिटी ऑन ट्राइबल यूनिटी कोर्टुना चेरोल अमा थोक्तुना थौंग अदु मिसम खुंजासिंगे मायोक्ता चथरकपा ओइना उहंदुना मियामबु लाना लमजिंगबगा लोइनाना अचुंबा वाफमसिंग लोटसिनबने मरमसिना कोर्टुना फोंदोकिबा वाफम अदु जेलेरो यूनाइटेड फ्रंट ZUFS कामसोना याबा ngamloi हाइदि ZUM na thadorokpa cherol amada mathaki wafam asi phongdorokpa galoina naga khulgi changpham yunggi engkhol manung amadi akoiba mafam singda kuki lalhoba singna makhogi bunker kya leptra sajalaktuna makhoina mafam singa si tapna militarization gi thabak satharakle maramasina makhoiba matau karamna misam yamni haigadoribano amaronda KNFP gi kadar singna ireng jelarung inpui naga bilas ki property sing ama ata thon badanatana khunja singda aki khang pi ki bathong asimak law and order khutta paiduna yelhomi miyam gi hak amade public safety da khut thingjalakpani haina lawi maramasina illegal encroachment criminal activity sing satharakpa amade naga gi lamda drug thabana singba torokpada ZUM na tumina yengduna leiroi hairi lamdam sigi yellow phurup sing nungsinaba watlabadi punna mangminagani haina korawanba khumana phogdokre malai masida yellow phurup kaya mangkhibagum lamdam sigi yellow phurup sing nungsinaba watlabadi nongmade punna mangminagani haina arambai tengol etigi lusingba korawanba khumana phogdokre wafam asi siroi transport cooperative society lamsang branch ta sinduna sahi khudingi pangthokpa nungsi sanaba thauramda phogdokhibane lamsang SG MLA S Rajan yauna uripok kangsub rota transport service tawriba organization maira paibi local club miyam gi mihusing amadi mioi kia yauna lamsang kendra gi manung chanba tauthong khunau khudaiba lapak ta pangthoki thoromaduga mari lenana korongan no khumanna makhata na hai siroi transport cooperative society lamsang branch sinduna lamda masida leiriba yellow phurup sing amato oina punsinba nungsi sanabagi wakhalon ama sagatpa si afaba khongthangne state asigi haujuk oiriba phiba masida asigumba thoramasi paksana pangthokpa sangai lamda masida khundarba yellow phurup khudimak punsinduna nungsi sanana leiba sangai malai masida yellow phurup kya mangkhibagum nungsinaba walabadi lamda masigi yellow phurup singase nongmadi mangkhragani haike amaromda society asigi lamsang branch ke secretary naubi khetrimayum na hai uripok kangsub lambi asida leiriba maira paibi local club amadi transport union singna miyamgi yaifonaba chen chong liba sing ase amata oina nuksi sanana bagi wakhalon ama sagatna papang thokpani haike hairok ta kumai harau athingba thamkhre sahet sege February dagi haugadoriba SSLC amadi class 12 exam gi yenglaga thasigi taramari dagi hauraga sahi asigi March 13 phawba hairok ta karikuma makhal amatagi kumai harau ga mari lenaba isai nongmai sumang lila mela hausi cinema drama tawba amadi picnic sanglakpa punama athingba thamle haina hairok apunba club ISAC Hairoki Serol amana hairi Hairoki club kunga taruk ke apex body ama oiriba Hairok apunba club ama de Hairok apunba mera paibi anina punna phamina duna meeting ama pangthoklaba matungda warep asil laukibane karigumba athingba sibu singna duna kanagumba lanai mioi kharagi interest ta Hairok ta Manipur gi celebrity singer musician artist ama de tongan do mioi singer loina duna ahauba loud speaker season duna program ama de function pangthokpa thengnarabadi maduda thorakpa apa phata kudimak masa masana yana pujagadabane athingba sina Hairok turel amade melai lampakta Manipur gi mafam kiyada ki picnic lakpiriba singsu Hairok apunba club na athingba thamjare Hairok apunba club amade Hairok apunba mera paibi anina Hairok manungda pangthokpa harau kumai punama athingba thamjaba sida idaisa kudimak na tunggi yumbi oirakadaba mahiroi khunai gi khanbiraga saugat piu haina serol asina makatari vocalist Kennedy Phurambagi thawong artist community na awangba thakta condemn tawkhre thasigi taramathoida Indie Music Festival second edition da the Dirty Strike vocalist Haikruzam Kennedy bo performance piraba matunga sakhangdaba singna tamthina Phuramba bo artist community na awangba thakta condemn tawkhre aihak yeknaba leiba mi nate karinuai tabal leibagi damak live attempt toram libano khangde iramdam asi ekhoi isa si safadre adubu artist ama oina hena thona leina hanba leitana miyamgi seba tawkhigani haina Kennedy na phongdokre thawdo asida mari leinana ngasi Manipur Press Club ta pangthokpa pawge mifam amada Haikruzam Kennedy na hai artist ama oina isegi mateng na lamdam asigi miyamda makhal kya ge pawjal piduna lakpani dominini subna tawrem da leiba
Wayum EK Resort Pangthokiba Indie Music Festival Second Edition ki aroiba numit January 13 da mahak performance piki performance piraba matung green room dagi tholakpada mamai mamit kupsanba mit khak phatok pamioi ahumna photo namina si hairake khongkap taramuk kumtharaga mai mit ko pami mari amasu leramki makoi tare na photo namina bagi mohot mahak putam thina phurake thaudosi numidangi pung mapandagi na babal makai ki manungda thoki bane thaudosi ki matang do sagol mang PS ta complain na mathangat kre kari nuai tabal leibagi damak live attempt torokpano haibasi khangde festival manungda sanglak mi amabu phuba ngambagi thonga si pen de haike amaromda sel haiba ningombana hai artist amagi khwaidagi nungaiba amadi safare khanba mafam asi sei mafam ni adubu isei mafam da miyang seba tawduna performance pi diba artist da sakhangda singna phuba sei ba satharak pasina artist singda akituzung pide thawong asibu awang mathak ta condemn tawi thawong sina lamdam asigi tungi mirol asi karamba phibam da hingani haiba mi paiba phawi haike violence is not culture. You can build a revolution. Fear will not silence our songs. The power of the people is stronger than the people in power. Singing the truth is not a death sentence. Happen sing warol thaba play card sing paiduna artist sing na Kennedy Purambabu condemn tauke. Kukomina sin kukinar ko terrorist singi mayok ta khongjang sangsen na balaw thokre January 13 thoi da miyam ge asoba khongsat chat kadawre. India lengak no sogatuna minamba su kuyek pinaduna laidibit sin kuki narco terrorist in lamdam asigi yelaw mi miyam da aki akhang tatana nang haliba madi irang thohan na basiliba sigi mayok ta tha sigi kuntrama thoi da miyam ge azoba khoksa da masalaga ni haibaga loinana sin kuki narco terrorist singi mayok ta miyam na khongjang sangsin minasi haina Coordinating Committee on Manipur Integrity Kokomi Convener Khuraijam Athawbana Phongdorakle Lamphel da leba Kokomi ge office tanga si pangthokiba pawge mi phama miyam da pawjela si pirakpaga loinana kumja 2023 ge May 3 dagi hawduna thokliba laibak thiba irang si hawrokpadagi Manipur miyam na nuksi sanana hengminaramba du thugairakpagi tangkak aduda leire hawjak miyam da tangdo leitaba porakna bahonariba sera sida ngarang amadi nahal kangpokpi district ki ireng khulda laibak thiba thawdo ama oina su khuyek pinaduna lairiba terrorist sing na satharakpa thong laikhai terrorist sing asina aggression amadi yellow mi miyam da landa hanba si India lengak na 2005 amadi 2008 dagi semgolakpa aduna ne India lengak na Burma dagi sangsilakpa miyoi simbu khulai paiba lalholok ama oina semgolakpa na ngasi di yellow mi miyam da sayet na ba thokhaliba ne irang khulgi thawdo adu khul masel loisinabagi khulai paiba mayam amana Central Security Force ki mamang makta da sathokasin tawba amadi khunja singda aki akhang nang hanbada tumina leiriba simagna Central Force singa si yellow mi miyam kannaba amadi thokleba irang se loisinaba oiramdre India lengak na yoktuna thamliba minamba su khuyek pinariba narco terrorist singak sena bani habadu mayek seng le haina su khuraijam athawbana phongdokhe Mahana Makataraduna Su the Saliba Arm Group Kungamanga, India Langaka Su Sangdoropi Kuyek Pina Kibadu da Langholop Sing Asigi Kolai Sing Manaknakpa BSF ki kiem to Tamzin Bamade, Kadar Sing Aduna, Masagi kiem tagi, Hendo Handaba Haiba, Mayek Sing the Yauribane, Adumopu Masigi on a Taina Bada Made, Proxy Lanza Tanaba Sarolang, Sinbani, Manamadun Sin Kuki Narco Terrorist in the Yellow Missing the Landaba. Henjilakliba asida India lengak na tumina laisilabani miyamna amatoy na thengnaba matam oire sen kuki narco terrorist muthanaba India lengak ki mathakta akanba khongjang sangsenba mathau tarakle haike India lengak na ngasi phawa thokliba irang asi loisinaba thorang amata laudre CSO singna nungsi sanaba hanjilaknaba honariba sida sogatpagi muhurta irang thokhaliba terrorist singda sogatuna leire maramasna hariba singa sigima ta thasi kuntrama thodi yelhaw mi miyamna saruk yaminaduna asoba khongsat ama India lengak na sin kuki narco terrorist singda maning tamna irang thokhaliba sigi mayokta sallagani haina Khuraijam athawbara lauthoki narco terrorist sing asina Manipur miyamda ki akhang nang halaga tangdulei taba porakpa haibasi oithokloi thasi kuntrama thoidagi sangsenba hawgadoriba khongjang manungda amuba phiral thetpa maira rally satpana singba khongjang kya sangsengane masida leiriba club organization lokkodimangna sagat piyu amadi lamda masibu kanna bahona minersi haina Khuraijam athawbana phongdorakle